ꯋꯥꯔꯤꯁꯤ ꯈꯥ ꯚꯥꯔꯠꯀꯤ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃꯗꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯂꯧꯔꯒ ꯑꯇꯥꯕꯁꯤꯡꯅ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯈꯔ ꯈꯖꯤꯛ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯒ ꯏꯊꯣꯛꯆꯕꯅꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯏꯖꯕ ꯃꯇꯝꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯏꯕꯤꯔꯛꯄ ꯁꯨꯙꯆꯟꯗ꯭ꯔ ꯅꯤꯉꯣꯝꯕꯝ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯐꯖꯕ ꯈꯨꯗꯣꯜꯁꯤꯡꯅ ꯋꯥꯠꯇꯅ ꯂꯩꯕ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛꯇꯨꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛꯇ ꯆꯥꯎꯔꯕ ꯆꯤꯡꯁꯥꯡ, ꯑꯗꯨꯒ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯄꯥꯛꯂꯕ ꯂꯩꯉꯣꯏꯒꯤ ꯂꯝ, ꯑꯗꯨꯒ ꯈꯥ ꯊꯪꯕ ꯁꯔꯨꯛꯇꯅ ꯆꯥꯎꯔꯕ ꯎꯃꯪꯅ ꯀꯣꯏꯁꯤꯜꯂꯝꯃꯤ꯫ ꯂꯝꯗꯨꯒꯤ ꯃꯤꯌꯥꯝꯗꯨ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯈꯥꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯅꯤꯡꯊꯧ ꯔꯥꯖꯦꯟꯗ꯭ꯔ ꯃꯁꯥ ꯈꯤꯇ ꯈꯟꯕ, ꯄꯥꯡꯗꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯅꯤꯡꯊꯧ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯂꯝꯗꯝꯗꯨꯒꯤ ꯃꯤꯌꯥꯝꯅ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯔꯥꯖꯦꯟꯗ꯭ꯔꯕꯨ ꯁꯤꯟꯗꯣꯛꯄ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯏꯍꯧ ꯍꯧꯕ ꯉꯝꯗꯕꯗꯒꯤ ꯃꯤꯌꯥꯝꯁꯤꯡ ꯌꯥꯝꯅ ꯋꯥꯅ ꯅꯤꯡꯊꯧ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯈꯥꯗ ꯍꯤꯡꯂꯝꯃꯤ꯫ ꯑꯄꯤꯛ ꯑꯄꯤꯛꯄ ꯂꯂꯣꯜ ꯏꯇꯤꯛ ꯇꯧꯕ, ꯂꯧꯎ ꯁꯤꯡꯎ ꯇꯧꯕ, ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯑꯃꯗꯤ ꯁꯥ ꯁꯟ ꯂꯣꯏꯕꯅ ꯂꯝꯗꯝꯗꯨꯒꯤ ꯃꯤꯌꯥꯝꯒꯤ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯅꯣꯡꯗꯝ ꯑꯉꯛꯄꯅꯤ꯫ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ ꯋꯥꯗꯨꯅꯇ ꯂꯩꯔꯕ ꯂꯝꯗꯝꯗꯨꯒꯤ ꯃꯤꯌꯥꯝꯗ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯍꯜꯂꯝꯃꯤ꯫ ꯀꯨꯝꯗꯨ ꯅꯣꯡ ꯑꯃꯠꯇ ꯇꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯅꯥ ꯃꯁꯤꯡ ꯑꯃꯠꯇ ꯍꯤꯡꯂꯝꯗꯦ꯫ ꯌꯨꯝ ꯌꯨꯝꯗ ꯂꯣꯏꯅꯔꯤꯕ ꯁꯥ ꯁꯟ ꯀꯌꯥ ꯑꯃꯁꯨ ꯏꯁꯤꯡ ꯑꯃꯗꯤ ꯆꯥꯅꯅꯕ ꯁꯖꯤꯛ ꯍꯥꯅꯧ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯅꯃꯛ ꯇꯞꯅ ꯇꯞꯅ ꯁꯤꯕ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯂꯩꯕꯥꯛꯇꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯈꯝ ꯊꯦꯡꯅ ꯋꯥꯔꯦ꯫ ꯃꯁꯥꯒꯤꯇ ꯈꯟꯕ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯔꯥꯖꯦꯟꯗ꯭ꯔꯁꯨ ꯃꯍꯥꯛꯀꯤ ꯄꯨꯀꯩ ꯂꯟꯒꯩ ꯃꯌꯦꯡ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯗꯝꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯊꯕꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ, ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯄꯥꯝꯕ, ꯗꯥꯏꯇ ꯑꯃꯠꯇ ꯂꯧꯅꯤꯡꯗꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯀꯨꯝꯒꯤ ꯏꯀꯪꯗꯨ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯁꯥ ꯃꯁꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯃꯝ ꯊꯤꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯀꯨꯝꯒꯤ ꯏꯀꯪ ꯊꯣꯛꯄ ꯃꯇꯝꯗ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯃꯇꯝꯗꯨꯗ ꯂꯩꯕꯥꯛꯇꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯇꯣꯞꯄ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯆꯦꯟꯅꯗꯨꯅ ꯃꯐꯝꯗꯨꯗ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯔꯛꯄ ꯃꯇꯝ ꯑꯁ꯭ꯋꯥꯏꯗ ꯁꯨꯅꯤꯡꯗꯕ, ꯗꯥꯏꯇ ꯂꯧꯅꯤꯡꯗꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯈꯪꯍꯟꯗ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯋꯥ ꯇꯥꯅꯕꯗꯨꯗ ꯃꯌꯥꯝꯕ ꯈ꯭ꯋꯥꯏꯒꯤ ꯑꯍꯜꯅ ꯑꯁꯨꯝꯅ ꯍꯥꯏ: "ꯏꯅꯥꯎ ꯑꯅꯤ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯃꯇꯝ ꯀꯨꯏꯅ ꯅꯣꯡ ꯇꯥꯗꯕꯗꯒꯤ ꯏꯀꯪ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯦ ꯀꯨꯏꯔꯦ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯄꯨꯀꯩ ꯂꯟꯒꯩꯁꯨ ꯃꯌꯦꯡ ꯌꯥꯝꯅ ꯇꯥꯔꯦ ꯍꯥꯏ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯕꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯊꯥꯖꯗ꯭ꯔꯦ꯫ ꯍꯥꯟꯅ ꯁꯤꯒꯨꯝꯕ ꯑꯋꯥꯕꯁꯦ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯐꯥꯎ ꯃꯁꯥꯒꯤꯗ ꯈꯟꯕ ꯅꯤꯡꯊꯧꯅꯤ꯫ ꯑꯗꯨꯅ ꯏꯅꯥꯎꯁꯥ, ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯐꯤꯚꯝꯁꯤꯗ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯆꯦꯜꯂꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯈꯔ ꯍꯤꯡꯅꯕ ꯍꯣꯠꯅꯕꯅ ꯐꯔꯣꯏꯗ꯭ꯔꯅꯦ?" ꯃꯌꯥꯝꯕ ꯑꯍꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯅꯥꯎ ꯑꯇꯣꯝꯕꯅ ꯑꯃꯨꯛ ꯈꯨꯝꯃꯤ: "ꯃꯥꯅꯤ ꯌꯥꯝꯕꯨꯡ, ꯌꯥꯝꯕꯨꯡꯅ ꯍꯥꯏꯒꯨꯝꯃꯗꯅ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯆꯦꯜꯍꯧꯗ꯭ꯔꯕꯗꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯑꯗꯣ ꯂꯨꯔꯤꯕꯗꯤ ꯌꯥꯝꯕꯨꯡ, ꯑꯩꯈꯣꯏꯅ ꯆꯦꯟꯕꯗ ꯏꯇꯩꯃ ꯑꯅꯤ, ꯅꯅꯥꯎ ꯅꯨꯄꯤꯁꯨ ꯄꯨꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯃꯈꯣꯏ ꯄꯨꯔꯒ ꯆꯠꯄꯗꯅꯤ ꯑꯩꯈꯣꯏꯗ ꯑꯌꯦꯠꯄ ꯑꯣꯏꯒꯗꯧꯔꯤꯕꯁꯦ꯫ ꯁꯩꯗꯥꯡꯐꯝ ꯂꯧꯒꯗꯧꯔꯤꯕ ꯂꯝꯗꯨꯗ ꯂꯩꯐꯝ ꯆꯥꯐꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ." ꯃꯅꯥꯎ ꯑꯇꯣꯟꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯌꯥꯝꯕ ꯑꯍꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ: "ꯃꯥꯅꯤ ꯏꯅꯥꯎꯇꯣꯝꯕ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝ ꯆꯨꯝꯃꯤ꯫ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯂꯩꯔꯕ ꯃꯇꯝꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤ ꯄꯨꯔꯒ ꯆꯦꯟꯕ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯑꯄꯪꯕ ꯇꯥꯒꯅꯤ ꯈꯜꯂꯤ꯫ ꯍꯣꯏ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯈꯣꯏꯕꯨ ꯃꯤꯔꯥꯏꯕꯗꯤ ꯅꯠꯇꯦꯀꯣ꯫ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯌꯥꯎꯔꯦ ꯍꯥꯏꯔꯗꯤ ꯀꯔꯝꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯀꯅꯤ? ꯑꯗꯨꯕꯨ ꯑꯉꯥꯡꯁꯨ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯣꯏ ꯃꯣꯏ ꯊꯣꯛꯄ ꯇꯧꯖꯔꯁꯅꯨ꯫ ꯑꯩꯗꯤ ꯇꯨꯃꯤꯟꯅ ꯑꯩꯈꯣꯏ ꯍꯦꯛꯇ ꯆꯦꯜꯂꯁꯤ ꯑꯁꯤꯅꯤꯗ꯫ ꯃꯁꯤꯗ ꯏꯅꯥꯎ ꯑꯅꯤꯒꯤ ꯀꯔꯤ ꯑꯄꯥꯝꯕ ꯂꯩꯔꯤꯕꯒꯦ?" ꯃꯌꯥꯝꯕ ꯑꯍꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯅꯥꯎ ꯌꯥꯏꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯝꯃꯤ:
Inaw tomba, aidi yamana haribase yaningi. Haibadi asuk waraba tanjasida magi thawai hingnaba hotnaba ngaktani to. Aikhoi isil inaw ahum phauba sirani bu haribadi magi thokpani thawai hingnaba tawnagadoribase. Aduna tanjana phibamnani. Nupi makhoi ahumna warurabasu warujasanu. Aidi yare. Aikhoi lon hekta chenkhasi. Asumna daita launingdaba puksel pikpa masil manaw ahumdu makhoi gi nupi loinabisingdu hondoklamlaga hingnabani haiduna atopa leibakta chenakhre. Masa gi nupibu nungsiba poktaba luraba tanphamda hundoktuna chenba ngamba daita puba ngamdaba masil manaw ahumdu makhoi gi loinabi nupi singna aduki matik waraurammi. Adubu makhoi nupi ahumdusu makhoi gi nupabu sikre haina khalammi. Aduga makhoi ahum amata oina hingnanaba luba nanba hauba hautaba thida afangba saba yaba khudingmak saraga lelammi. Asumna leibak pomba matam kuina ikang thoktuna leibadagi saningai leitadana waraba talaktuda phatraba minungsi leitraba masin manaw ahumna hundokpiramlaba nupi ahumdugi manungda mayamba ahalgi nupidu mirolaklammi. Masa yaudi haiduna hundoklamlaba maraibak thirabi nupi ahumdugi manungda khwaigi mase ahalna mirolakpaduda manaw nupi anidusu yamna haraujaramme. Makhoigi hingnabagi asa amakhak pibire haiduna taibang semba mapu mahakpu makhoi ahumna harauna ningjarammi. Thauna leibi akhang kanbi nupi ahum aduna ningjabaduda taibang semba mapu mahaktu makhoigi mamangda thoraklammi. Aduga asumna hairammi. He thauna leibi nakhoi ahum. Asuk yamna waraba matamsida nakhoi gi nupana phauba hundoklamlaba phaubada nakhoi ahumna amato oina hingnabagi lanphamsida mayoknaribi. Nakhoi ahumgi apambado singadana hairo. Thajadana makhoi ahumgi mamangda taibang semba mapuna tholakpaduda nupi ahumdu yamna haraurammi. Makhoi masin manaw ahumdugi atonbiduna taibang semba mapuda haijarammi. Mapu ibungo sagai tinadaba leifam manadaba aikhoi ahumbu lobiramliba masin manaw ahumna waraba matamsida hundokpiramlaba laibak thiraba aikhoi ahumni. Imitta isa amata yaude haidunasu hena aikhoi ahumbu mirairambani. Adubu mapu ibungogi thaujalna ai amadi ise yaima ibanigi isa yaudrabasu ise ahaldi mirol hanbire. Aduna miroliba angangsibu mapu ibungohana asoi angam yahonbigano. Mama aikhoi ahumgi asa oijaribani mitki mani oigadoribani. Masikhakni tolhabi aikhoi isil inaw ahumna mapu ibungodagi nijaningba. Kalakpa mihoba yauda thamoi sengna hairakliba manaw nupi atonbigi wadu taraga taibang semba mapu mahakna hairaki. Nakhoi ahum tongan ba sagaidagi tongan ba mafamdagi laklabasu nakhoigi nupasingna nakhoibu hundokpiramlabasu nakhoi ahumna amatta oina thamoi sengna nungsinana leiba matausida aihak tasengna pele. Nakhoi ahumgi wajabagi mahai nakhoi soidanamak phangani. Thamoi piksenganu. Nakhoi ahumgi manungda miroliba nase ahalna taibang phaon gadoriba angangse asamba angang natte. Mahakki mamingsi Joy Chandra haina aina tholamnabani. Mahakna hayeng taibang phorakpa numituda mahakki yet thangba makhutta lupagi khuji amakhak loinarakani. Hairiba lupagi khuji do maduda nakhoina niningba apama posak amamam numit khudingi niba yagani. Aduga khuji dugi matengna ikang thoktana awaba taraba lamdamse tapna awaba kolakadoribani. Aduga nungayai phaba lebak ama haibado madu oirakpada natana Joy Chandrana lebak sigi ningthoksu oirakadoribani. Aduna kalakpa mihoba yauda nakhoi ahum amatta oina nungsinana leminaw. Asumna hairamlaga taibang semba mapu mahaktu mangthokre. Somda lairabi mawa mapuroibana honoklamlabi makhoi ahumdu taibang mapuna hairambadu taraga anauba thauna amakhak makhoi ahumda phauraklammi. Amadi hanadagi hena awaba khudingmak kauthuklaga taibang phauraktriba masagi asada thawai hingnanaba hotnarammi. Amaromda makhoigi nupibu hundoktuna senkhiba pangdaba daita launingdaba masin manaw ahumdu atoppa leibak amada afangba thabak suraga leirammi.
ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯕꯗꯨ ꯃꯈꯣꯏꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯔꯝꯃꯤ ꯑꯃꯗꯤ ꯂꯩꯕꯥꯛꯇꯨꯗ ꯑꯣꯏꯍꯧꯔꯤꯕ ꯐꯤꯚꯝꯗꯨꯗ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯂꯣꯏꯅꯃꯛ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨꯅ ꯈꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯑꯁꯨꯝ ꯀꯥꯎꯈꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯂꯩꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯂꯝꯗꯦ ꯑꯃꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯤन ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯑꯃꯨꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯗꯨꯅ ꯃꯈꯣꯏꯅ ꯊꯤꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯌꯨꯝꯗ ꯌꯥꯑꯣꯡ ꯏꯜꯂꯝꯃꯤ ꯑꯁꯨꯝꯅ ꯂꯩꯕꯥꯛꯇꯨꯗ ꯃꯆꯤन ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯅꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯁꯤꯈ꯭ꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯨꯟꯗꯣꯛꯂꯝꯂꯕꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯒꯤ ꯑꯍꯜꯗꯨ ꯃꯇꯝ ꯁꯨꯔꯛꯄꯗꯒꯤ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝ ꯅꯤꯡꯊꯤꯖꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯇꯥꯏꯕꯪ ꯐꯥꯎꯔꯔꯦꯗꯣ ꯇꯥꯏꯕꯪ ꯃꯄꯨꯅ ꯍꯥꯏꯕꯒꯨꯝ ꯇꯥꯏꯕꯪ ꯐꯥꯎꯕꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯒꯤ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯁꯔꯨꯛꯇ ꯂꯨꯄꯥꯒꯤ ꯈꯨꯖꯤ ꯑꯃꯈꯛ ꯂꯣꯏꯅꯔꯛꯂꯝꯃꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯇꯥꯛꯄꯤꯔꯝꯕꯗꯨ ꯑꯁꯦꯡꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯑꯉꯥꯡꯗꯨꯒꯤ ꯃꯗꯣꯝꯆꯥ ꯑꯇꯣꯟꯕꯤꯗꯨꯅ ꯂꯨꯄꯥꯒꯤ ꯈꯨꯖꯤꯗꯨꯗ ꯍꯥꯎꯔꯕ ꯆꯥꯛꯂꯦꯟ ꯑꯍꯨꯝꯗꯪ ꯊꯣꯛꯍꯜꯂꯨ ꯍꯥꯏꯔꯝꯃꯤ ꯑꯉꯛꯄꯅꯤ ꯈꯨꯗꯛꯇ ꯃꯅꯝ ꯈꯛꯇꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯍꯟꯕ ꯉꯝꯕ ꯇꯤꯟ ꯇꯥꯕ ꯃꯈꯩ ꯆꯥꯅꯤꯡꯒꯗꯕ ꯍꯥꯎꯔꯕ ꯃꯊꯦꯜ ꯂꯨꯀꯣꯏꯅ ꯂꯩꯇꯦꯡꯕ ꯆꯥꯛꯂꯦꯟ ꯑꯍꯨꯝꯈꯛ ꯊꯣꯔꯛꯂꯦꯗꯣ ꯃꯇꯝ ꯀꯨꯏꯅ ꯑꯍꯥꯎꯕ ꯆꯥꯛꯂꯦꯟ ꯑꯃꯠꯇ ꯆꯥꯔꯛꯇ꯭ꯔꯕꯤ ꯂꯥꯏꯔꯕꯤ ꯇꯣꯜꯂꯕꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯍꯥꯎꯔꯕ ꯆꯥꯛꯂꯦꯟꯗꯨ ꯆꯥꯔꯝꯃꯤ ꯑꯃꯗꯤ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯊꯃꯣꯏꯗ ꯍꯟꯅ ꯊꯥꯒꯠꯆꯔꯝꯃꯤ ꯑꯁꯨꯝꯅ ꯃꯄꯨꯒꯤ ꯊꯧꯖꯥꯜꯗꯒꯤ ꯅꯣꯡꯃꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯊꯣꯛꯍꯟꯕ ꯉꯝꯕ ꯖꯣꯏꯆꯟꯗ꯭ꯔꯒꯤ ꯂꯨꯄꯥꯒꯤ ꯈꯨꯖꯤꯗꯨꯒꯤ ꯃꯇꯥꯡꯗ ꯖꯣꯏꯆꯟꯗ꯭ꯔꯒꯤ ꯍꯦꯛ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯅꯥꯎ ꯑꯅꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯇꯤꯟꯅꯗꯕ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯂꯧꯕꯤꯔꯤꯕ ꯃꯆꯤन ꯃꯅꯥꯎ ꯑꯍꯨꯝꯅ ꯍꯨꯟꯗꯣꯛꯂꯝꯂꯕ ꯐꯥꯎꯕꯗꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯐꯪꯕ ꯆꯥꯔꯒ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯅꯕ ꯍꯣꯠꯅꯔꯛꯂꯤꯗꯣ ꯑꯗꯨꯕꯨ ꯃꯄꯨꯒꯤ ꯊꯧꯖꯥꯜꯅ ꯉꯁꯤꯗꯤ ꯑꯩꯅ ꯄꯣꯛꯆꯕ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯦ ꯅꯣꯡꯃꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯊꯣꯛꯍꯟꯕ ꯉꯝꯕ ꯂꯨꯄꯥꯒꯤ ꯈꯨꯖꯤ ꯑꯃꯁꯨ ꯏꯆꯥꯒ ꯂꯣꯏꯅꯅ ꯐꯪꯖꯔꯦꯗꯣ ꯑꯗꯨꯅ ꯅꯆꯦꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯗꯤ ꯌꯥꯏꯒꯨꯝꯂꯕ ꯈꯨꯖꯤꯁꯦ ꯀꯅꯥꯗꯁꯨ ꯈꯪꯍꯟꯒꯨꯝꯁꯤ ꯏꯆꯥꯁꯤꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯑꯋꯥꯕ ꯇꯥꯔꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯁꯦ ꯈꯨꯖꯤꯁꯤꯒꯤ ꯃꯇꯦꯡꯅ ꯄꯥꯡꯂꯁꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯇꯥꯛꯄꯤꯔꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯁꯤ ꯃꯁꯤ ꯑꯍꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯅꯥꯎꯅꯨꯄꯤ ꯌꯥꯏꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯦꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕꯅꯤ ꯑꯗꯣ ꯅꯅꯥꯎꯒꯤ ꯑꯄꯥꯝꯕꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒ ꯊꯪꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯨꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯈꯣꯏꯗꯁꯨ ꯌꯥꯝꯗ꯭ꯔꯕꯁꯨ ꯌꯥꯝꯗ ꯃꯇꯦꯡ ꯈꯔꯗꯤ ꯄꯥꯡꯕꯤꯁꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯁꯤꯅ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯏꯆꯥꯁꯤꯅ ꯆꯥꯎꯔꯛꯂꯕ ꯀꯥꯟꯗꯁꯨ ꯃꯤꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤꯗꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗꯁꯨ ꯆꯥꯎꯅ ꯃꯇꯦꯡ ꯐꯪꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝ ꯇꯧꯔꯕꯗꯤ ꯏꯆꯦ ꯃꯤꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯕꯨ ꯌꯥꯅꯤ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤꯅꯁꯨ ꯃꯁꯤ ꯑꯍꯜꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯒꯨꯝꯃꯗꯅ ꯏꯆꯦꯝꯍꯜ ꯏꯆꯦ ꯌꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯁꯨ ꯌꯥꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯈꯔꯇꯪ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯅ ꯅꯨꯡꯁꯤꯕꯤꯅꯤ ꯑꯗꯨꯒ ꯏꯆꯥ ꯖꯣꯏꯆꯟꯗ꯭ꯔꯅ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯕ ꯀꯥꯟꯗ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯏꯆꯦꯝꯍꯜ ꯏꯆꯦ ꯌꯥꯏꯅ ꯍꯥꯏꯕꯒꯨꯝ ꯑꯩꯈꯣꯏ ꯃꯇꯦꯡ ꯈꯔꯗꯤ ꯄꯥꯡꯂꯁꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅꯗꯤ ꯆꯠꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒ ꯅꯛꯅꯕ ꯂꯩꯇ ꯂꯥꯏꯔꯕ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯈꯔ ꯇꯧꯕꯤꯔꯝꯃꯤ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯌꯥꯝꯅ ꯃꯄꯨꯔꯣꯏꯕꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯤ ꯑꯍꯨꯝꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯤ ꯑꯃꯗꯤ ꯃꯤꯌꯥꯝꯁꯤꯡꯗꯨ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒꯤꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯊꯋꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯄ ꯄꯥꯝꯃꯨꯅꯔꯛꯇ꯭ꯔꯦ ꯄꯤꯛꯂꯤꯕ ꯖꯣꯏꯆꯟꯗ꯭ꯔꯒꯤ ꯃꯃꯥꯅ ꯍꯥꯟꯅ ꯈꯜꯂꯨꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯀꯂꯛꯇꯨꯅ ꯐꯠꯇꯕ ꯁꯔꯧ ꯀꯌꯥꯃꯔꯨꯝ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯔꯣꯝꯗ ꯃꯤꯌꯥꯝꯁꯤꯡꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯕꯗꯨꯗ ꯖꯣꯏꯆꯟꯗ꯭ꯔꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥ ꯑꯅꯤꯗꯨ
asukki matik nungairammi. Pikliba masabu sauba ngaina ngaina makhoi ahumna tapna leibak miyambu lupagi khujidugi mateng kaya marum tawbirammi. Asumna matam kuina ikangna khamthengna awaba taruraba leibakto amuk tapna awaba kokhirammi. Asumna miyamgi mateng pangna mama amadi madomsa anina masa Joychandrabu sauba ngaijabadu haujikti ngaijamal phangledo. Joychandra matamgi matung inna asoi angam amata yauda sauba sare pharakle. Mahakpu I matumdagi karida soikigadagi haiduna awaba kaya marum khangduna senaraklibi apokpi mama amadi madomsa anigum awaba taraba laitalaira singi khanbiba mi oiraklammi. Mahak puksel sauba khaktanatana mapangal loksingsu aduki matik leirammi. Mapung marai pharaba Joychandrana mahaki lupagi khujidugi mapalna ningthaugi konungdagi hena sauraba ningthijaraba phajakraba yum amakhak thokhallammi. Aduga maduda makhoi leirammi. Loinana ikang amuk hana thoktanaba Joychandrana sauraba pukhri kaya marumsu leibaktuda leihallammi. Asumna amukka hena Joychandrana mahaki lamdamdubu atopa leibaksingdagi henabagi damak mahaki khujigi matengna sana lupa mani mukta kaya marum thokhallammi. Aduga awat apa leitaba leibak ama haibado oihallammi. Joychandragi asigumba miyamgi khanba mawongduda leibak miyamna masagita khanba hanagi ningthau Rajendragi mahut Joychandrabu lamdamdugi ningthau oinanaba haijarammi. Awaba taraba miyambu nungsiba miyamgi khanba Joychandrabu miyam pumnamakna amata oina saugatpa ubaduda ningthau Rajendrasu karisu tauba ngamde. Mahaksu taubimal khangba miyoi amagum masana mahaki ningthau khubamdu thadoklammi. Aduga masamakna Joychandrada ningthau khubamdu sinarammi. Asumna miyamgi minungsina Joychandra lamdamdugi ningthau oire. Ningthau oiraba matungda mahakna mahaki lupagi khujina sajaba phajaraba yumjaudu leibaktugi konung onthoklammi. Asumna puksel sauba miyamgi khanba ningthau Joychandragi makhada lamdamdu thangnaba leibaksingdagi hena saukhatpa mapangal kanba leibak amakhak oiraklammi. Awatpa amata leitraba Joychandra mama amadi madomsa anigi minungsi makhada sauraklabasu lamdamdugi ningthau oijarabasu mangonda pendaba awatpa amadi adumak leirammi. Khangningbana henmanbadagi matang sare khanduna ningthau Joychandra mahaki mama amadi madomsa anida asumna hanglammi. Aihakpu taibang phawon biribi apokpi ima amadi imagumnabi indomsa ngasidi nasana karigumba amata hangjage. Ima amadi indomsa anina nasa aingonda asengbado haibiyu. Apokpi mama Saitamalana khamlaklammi. Imagi ibungo Joychandra karino nangna nama aingonda nadomsa anida kari asumba pakhumno khangninglibadubo hayu isana hanginglibado hayu. Madomsa aninasu Joychandrada khangningliba khudingmak singadana adom hayu haina haibirammi. Mama amadi mamagumlabi madomsa anigi wa taraba matung Joychandrana amuk hairaklammi. Apokpi imagumlabi indomsa mihoiba khudingmak mama mapa loinamak lainariba ngakni. Adubo aina taibang phawraktuna taibang pansi karino khara khanglakpa matamdagi hongna ngasi phawbada ima amadi indomsa ani natana aibu karida soikigadagi haiduna yengsinbinaba amata leite. Apokpi ima amadi indomsa anigi chindagisu ngasi phawba aigi pabung amadi ikhurasingi oiba wahi amata phawba takhiba leitre. Tasengna aigi pabung amadi ikhurasing amata leitrabara taibang thadokhrabara nasada losinba tauda marik sumna haibiyudo. Masa ningthau Joychandragi wadu taraga apokpi mama Saitamalana amuk khummi. Imhagi ibungo ngasi isana khaninglibase nongmadi soidana isana hanglakani haibase nama amadi nadomsa ikoina khangi. Ado karigisu haujikti isada lutuni khudingmak loinamak haige. Mataw asumna mama Saitamalana Joychandrada lamdamduda matam kuina ikang thokhiba ikangduna maram oiraga makhoibu mapana amadi makhurasingna hundokpiramba atopa leibakta senkhiba warisingdu amata chithada tamlammi. Madomsa aninasu mamana tamliba khudingmak
ꯑꯁꯨꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯖꯣꯏꯆꯟꯗ꯭ꯔꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥ ꯑꯅꯤꯗꯒꯤ ꯃꯍꯥꯛꯅ ꯈꯪꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯈꯪꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯖꯣꯏꯆꯟꯗ꯭ꯔꯅ ꯃꯃꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯏꯗꯣꯝꯆꯥ, ꯅꯈꯣꯏ ꯑꯍꯨꯝꯅ ꯋꯥꯔꯕ ꯃꯇꯝꯗꯨꯗ ꯑꯩꯕꯨ ꯀꯌꯥꯗ ꯋꯥꯅ ꯁꯦꯟꯅꯕꯤꯔꯛꯄ, ꯉꯁꯤ ꯑꯩꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕꯤꯔꯛꯄ, ꯄꯨꯝꯅꯃꯛꯁꯦ ꯅꯆꯥ ꯂꯣꯏꯅꯃꯛ ꯈꯪꯖꯩ꯫ ꯏꯃꯥ ꯑꯃꯗꯤ ꯏꯗꯣꯝꯆꯥ ꯑꯅꯤꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯊꯕꯛ ꯑꯃꯠꯇ ꯅꯆꯥ ꯑꯩꯅꯁꯨ ꯇꯧꯖꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯏꯗꯣꯝꯆꯥ, ꯑꯩꯅ ꯂꯝꯗꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯨ, ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯁꯨ, ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯈꯨꯔꯥ ꯌꯥꯎꯗꯕꯁꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯖꯗꯦ꯫ ꯏꯁꯥꯗ ꯏꯋꯥꯠ ꯋꯥꯠꯄꯒꯨꯝ ꯑꯗꯨꯝ ꯂꯩ꯫ ꯑꯗꯨꯅ ꯏꯃꯥ, ꯏꯗꯣꯝꯆꯥ, ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯈꯨꯔꯥ ꯑꯅꯤꯗꯣ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯔꯒ ꯂꯝꯗꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯍꯜꯂꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯕꯨ ꯏꯃꯥ ꯑꯃꯗꯤ ꯏꯗꯣꯝꯆꯥ ꯑꯅꯤꯒꯤ ꯑꯄꯥꯝꯕꯒꯤ ꯋꯥꯡꯃꯗꯗꯤ ꯅꯆꯥ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯖꯔꯣꯏ꯫ ꯃꯆꯥꯅꯨꯄꯥ ꯖꯣꯏꯆꯟꯗ꯭ꯔꯒꯤ ꯑꯄꯥꯝꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯪꯂꯕ ꯃꯇꯨꯡ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯃꯥ ꯑꯃꯗꯤ ꯅꯗꯣꯝꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯅꯄꯥꯕꯨꯡ ꯑꯃꯗꯤ ꯅꯈꯨꯔꯥ ꯑꯅꯤꯗꯣ ꯀꯔꯤꯁꯨ ꯋꯥꯔꯧꯗꯦ꯫ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯂꯩꯔꯝꯂꯕꯁꯨ ꯏꯆꯥꯒꯤꯗꯃꯛꯅꯤ ꯈꯜꯂꯒ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯏꯆꯥꯅ ꯅꯄꯥꯕꯨꯡ ꯑꯃꯗꯤ ꯅꯈꯨꯔꯥꯁꯤꯡꯗꯣ ꯑꯃꯨꯛ ꯄꯨꯔꯛꯇꯨꯅ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯀꯔꯝꯕ ꯂꯝꯗ ꯅꯄꯥꯕꯨꯡ ꯑꯃꯗꯤ ꯅꯈꯨꯔꯥ ꯑꯅꯤꯗꯣ ꯂꯩꯕꯒꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯈꯪꯗꯦ꯫ ꯑꯗꯨꯅ ꯋꯥꯈꯜ ꯂꯩꯕ ꯏꯆꯥꯅ ꯈꯨꯗꯤꯡꯃꯛ ꯐꯅꯕ ꯇꯧꯕꯗ ꯑꯩꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯝ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥ ꯑꯅꯤꯒꯤ ꯑꯌꯥꯕ ꯂꯧꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯖꯣꯏꯆꯟꯗ꯭ꯔꯅ ꯃꯅꯥꯏ ꯈꯔ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯇꯥꯔꯤꯕ꯭ꯔꯥ ꯏꯅꯥꯏꯁꯥ, ꯅꯈꯣꯏ ꯃꯔꯤ ꯃꯉꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯆꯠꯂꯨ, ꯑꯗꯨꯒ ꯑꯁꯨꯝꯅ ꯄꯥꯎ ꯁꯟꯗꯣꯛꯀꯗꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯨꯟꯗꯣꯛꯂꯝꯂꯕꯤ ꯁꯩꯇꯃꯥꯂꯥꯒꯤ ꯃꯆꯥ ꯖꯣꯏꯆꯟꯗ꯭ꯔꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯣꯏꯕꯗꯒꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ, ꯂꯥꯏꯔꯝꯂꯦꯟꯒ ꯆꯞ ꯃꯥꯟꯅꯔꯦ, ꯑꯁꯨꯝꯅ ꯁꯟꯗꯣꯛꯀꯗꯕꯅꯤ꯫ ꯋꯥꯔꯣꯜꯗꯨ ꯈꯪꯂꯕ ꯃꯇꯨꯡ ꯃꯅꯥꯏꯁꯤꯡꯗꯨ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯂꯧꯔꯕ ꯃꯇꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯆꯠꯅꯈ꯭ꯔꯦ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯂꯩꯕꯥꯛ ꯑꯃꯗ ꯑꯁꯨꯝ ꯆꯠꯄꯗ ꯂꯩꯕꯥꯛ ꯑꯃꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯝ ꯊꯤꯔꯒ ꯂꯩꯈ꯭ꯔꯕ ꯃꯄꯥ ꯑꯃꯗꯤ ꯃꯈꯨꯔꯥ ꯑꯅꯤꯗꯨ ꯇꯥꯔꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯝꯗ ꯌꯥꯑꯣꯡ ꯏꯟꯕꯒꯨꯝ ꯂꯩꯔꯨꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯑꯃꯨꯛ ꯄꯨꯜꯂꯒ ꯈꯟꯅꯔꯝꯃꯤ꯫ ꯏꯅꯥꯎ ꯑꯅꯤ, ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯒꯤ ꯅꯤꯡꯊꯧ ꯖꯣꯏꯆꯟꯗ꯭ꯔꯗꯨꯕꯨ ꯃꯁꯛ ꯈꯪꯅꯤꯡꯈ꯭ꯔꯦꯗ꯫ ꯅꯤꯡꯊꯧꯒꯤ ꯃꯃꯥꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯍꯨꯟꯗꯣꯛꯂꯝꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏ, ꯃꯃꯤꯡꯁꯨ ꯁꯩꯇꯃꯥꯂꯥ ꯀꯧꯏ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏꯅ ꯏꯀꯪ ꯊꯣꯛꯄꯗꯒꯤ ꯋꯥꯔꯦ, ꯏꯆꯥꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯅꯇꯩꯃꯗꯣ ꯃꯗꯨ ꯑꯣꯏꯔꯝꯒꯗꯕꯁꯨ ꯃꯥꯜꯂꯤꯅꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯃꯐꯝꯁꯤꯗ ꯅꯨꯄꯤ ꯊꯤꯔꯕꯁꯨ ꯏꯆꯥ ꯑꯃꯠꯇꯁꯨ ꯏꯃꯤꯠꯁꯤꯗ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯐꯝꯁꯦ ꯂꯣꯟꯅ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯂꯝꯗꯝꯗꯨꯗ ꯑꯃꯨꯛ ꯆꯠꯂꯒ ꯅꯤꯡꯊꯧ ꯖꯣꯏꯆꯟꯗ꯭ꯔꯗꯣ ꯇꯁꯦꯡꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯨꯁꯤꯔꯥ? ꯅꯇꯩꯃ ꯑꯃꯗꯤ ꯏꯅꯥꯎꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯕꯒꯤ ꯋꯥꯗꯨ ꯌꯥꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯍꯟꯅ ꯂꯣꯟꯅ ꯃꯐꯝꯗꯨꯗ ꯊꯤꯔꯝꯂꯤꯕ ꯅꯨꯄꯤꯁꯤꯡꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯔꯝꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝꯐꯝꯗꯨꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯝꯕꯗꯨꯗ ꯃꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ꯫ ꯑꯃꯗꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯨꯟꯗꯣꯛꯂꯝꯂꯕ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯗꯨ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯅ ꯂꯩꯇꯦꯡ ꯑꯣꯏꯔꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯥꯒꯤꯇ ꯈꯟꯕ ꯑꯣꯏꯖꯕ ꯌꯦꯡꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯃꯠꯇ ꯈꯪꯗ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧ ꯖꯣꯏꯆꯟꯗ꯭ꯔꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯒ ꯁꯩꯇꯃꯥꯂꯥꯗ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯑꯣꯏꯖꯕꯗ ꯊꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯦꯗꯣ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧ ꯖꯣꯏꯆꯟꯗ꯭ꯔꯗ ꯃꯃꯥ ꯁꯩꯇꯃꯥꯂꯥꯅ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯈꯨꯔꯥ ꯑꯅꯤꯕꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯖꯣꯏꯆꯟꯗ꯭ꯔꯅ ꯑꯁꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯃꯠꯇ ꯌꯥꯎꯗ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯈꯨꯔꯥ ꯑꯅꯤꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯃꯗꯤ ꯑꯔꯥꯞꯄꯗꯒꯤ ꯋꯥꯅ ꯍꯜꯂꯛꯂꯤꯕ ꯃꯈꯨꯔꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡꯕꯨ ꯅꯤꯡꯊꯤꯖꯔꯕ ꯌꯨꯝꯗꯨꯗ ꯄꯨꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯄꯣꯊꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯖꯣꯏꯆꯟꯗ꯭ꯔ, ꯃꯃꯥ ꯃꯄꯥ ꯃꯈꯨꯔꯥ ꯃꯗꯣꯝꯆꯥ ꯃꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯦ꯫
ꯑꯋꯥꯕ ꯑꯃꯠꯇ ꯌꯥꯎꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨꯗ ꯀꯂꯛ ꯆꯥꯎꯕ ꯃꯇꯨ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯄꯥ ꯑꯃꯗꯤ ꯃꯈꯨꯔꯥ ꯑꯅꯤꯗꯨ ꯂꯣꯟꯅ ꯑꯃꯨꯛ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯏꯅꯥꯎ ꯑꯅꯤ, ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛꯁꯦ ꯂꯥꯏꯔꯝꯂꯦꯟꯒꯨꯝ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯁꯔꯧ ꯑꯃ ꯇꯧꯔꯒ ꯀꯔꯤꯒꯨꯝꯕ ꯏꯆꯥ ꯖꯣꯏꯆꯟꯗ꯭ꯔꯁꯤ ꯍꯥꯠꯂꯒꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯈꯨꯠꯇ ꯂꯩꯕꯥꯛꯁꯦ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯅꯤꯡꯊꯧ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯅ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯒ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯏꯆꯥ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ, ꯋꯥꯅꯇ ꯂꯥꯛꯂꯕ ꯑꯩꯈꯣꯏꯁꯨ ꯂꯩꯕꯥꯛꯁꯤꯒꯤ ꯃꯄꯨꯒꯥꯗꯣ ꯑꯣꯏꯕ ꯌꯥꯏꯗꯅ꯫ ꯃꯁꯤꯗ ꯏꯅꯥꯎ ꯑꯅꯤꯒꯤ ꯑꯄꯥꯝꯕ ꯀꯔꯤ ꯂꯩꯕꯒꯦ? ꯑꯌꯥꯝꯕꯗ ꯍꯥꯏꯌꯨ꯫ ꯐꯠꯇ꯭ꯔꯕ ꯃꯇꯨ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯅꯨꯡꯉꯥꯏꯅꯕꯇ ꯈꯟꯕ ꯀꯂꯛ ꯆꯥꯎꯕ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯃꯌꯥꯝꯕꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯦ꯫ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯃꯔꯨꯝ ꯄꯤꯔꯒ ꯃꯤꯑꯣꯏ ꯈꯔꯗ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯧ ꯖꯣꯏꯆꯟꯗ꯭ꯔꯕꯨ ꯂꯣꯟꯅ ꯍꯥꯠꯅꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯖꯣꯏꯆꯟꯗ꯭ꯔꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯕ ꯂꯥꯏꯁꯪ ꯑꯃꯗ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯈꯨꯔꯨꯝꯖꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯅꯦꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯒꯤ ꯊꯧꯖꯥꯜꯗꯒꯤ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯄꯥꯡꯒꯜ ꯃꯔꯧꯁꯤꯡ ꯂꯩꯕ ꯅꯤꯡꯊꯧ ꯖꯣꯏꯆꯟꯗ꯭ꯔꯅ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯍꯥꯠꯀꯦ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯂꯣꯏꯅꯃꯛ ꯐꯥꯔꯦ꯫ ꯅꯤꯡꯊꯧꯅ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯌꯥꯊꯪ ꯄꯤꯔꯛꯂꯤꯕꯗꯨ ꯃꯍꯥꯛꯀꯤ ꯍꯦꯛ ꯑꯄꯣꯛꯄ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯈꯨꯔꯥ ꯑꯅꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯅꯤꯡꯊꯧ ꯖꯣꯏꯆꯟꯗ꯭ꯔ ꯈꯪꯍꯧꯗꯅ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ ꯑꯃꯗꯤ ꯊꯧꯗꯣꯛꯇꯨꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯅ ꯂꯣꯟꯅ ꯃꯃꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥ ꯑꯅꯤꯗ ꯇꯝꯂꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥ ꯑꯅꯤꯗꯨ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯆꯥꯅꯨꯄꯥ ꯏꯕꯨꯡꯉꯣ ꯖꯣꯏꯆꯟꯗ꯭ꯔꯗ ꯅꯍꯥꯛꯅ ꯐꯒꯅꯤ ꯈꯟꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕꯗ ꯃꯈꯣꯏꯅ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯃꯠꯇ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥ ꯑꯅꯤꯒꯤ ꯋꯥꯈꯜ ꯈꯪꯂꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯖꯣꯏꯆꯟꯗ꯭ꯔꯅ ꯃꯍꯥꯛꯀꯤ ꯂꯨꯄꯥꯒꯤ ꯈꯨꯖꯤꯒꯤ ꯃꯇꯦꯡꯅ ꯃꯄꯥꯟ ꯑꯃꯨꯛ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯕꯁꯨ ꯌꯥꯔꯕ ꯑꯍꯣꯕ ꯃꯆꯥ ꯑꯃꯈꯛ ꯐꯥꯠꯄ ꯐꯖꯔꯕ ꯌꯨꯝ ꯃꯆꯥ ꯑꯃꯈꯛ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯌꯨꯝꯗꯨꯗ ꯃꯍꯥꯛꯅ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯈꯨꯔꯥ ꯑꯅꯤꯕꯨ ꯃꯐꯝꯗꯨꯗ ꯂꯩꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯀꯂꯛ ꯆꯥꯎꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗ ꯐꯖꯔꯕ ꯌꯨꯝꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯑꯃꯗꯤ ꯃꯈꯣꯏꯅ ꯍꯦꯛ ꯆꯪꯈꯤꯕꯒꯗꯤ ꯌꯨꯝꯗꯨꯒꯤ ꯊꯣꯡꯗꯨꯁꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯖꯣꯏꯆꯟꯗ꯭ꯔꯅ ꯃꯅꯥꯏꯁꯤꯡꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯈꯨꯔꯥꯅ ꯆꯥꯅꯅꯕ ꯆꯥꯛꯂꯦꯟꯗꯨ ꯌꯨꯝꯗꯨꯒꯤ ꯑꯍꯣꯕ ꯃꯆꯥꯗꯨꯗ ꯄꯤꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯍꯧ ꯆꯥꯎꯕ ꯃꯇꯨ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯈꯨꯔꯥ ꯑꯅꯤꯗꯨ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯂꯦꯟꯈꯤ꯫ ꯑꯗꯨꯒ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯂꯩꯕ ꯅꯤꯡꯊꯧ ꯖꯣꯏꯆꯟꯗ꯭ꯔ ꯂꯝꯗꯝꯗꯨꯗꯒꯤ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯆꯪꯈꯣꯜꯂꯕ ꯅꯨꯄꯤ ꯑꯃꯈꯛ ꯊꯤꯔꯒ ꯃꯃꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥ ꯑꯅꯤꯒꯤ ꯃꯤꯠꯌꯦꯡ ꯈꯥꯗ ꯂꯩꯕꯥꯛꯇꯨ ꯑꯇꯣꯞꯄ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫